Dali suwan man kiti handa ki Ningol Chakouba ichilig pa mayama mana kuday silaga ako'y bungay birame ibamon singa chak thong birame Ningol mayama mana mapamda lakpagum hayram mayam pudo na lai ying bumay kay dun Manipur hik mali Manipuri nataba atop malakpa misingdi ako'y punsigi kaubang namurodaba cultural program mayama mas perform to bikre nahan makay uba pangdaba mayama mas uzakre aduga sakang makangabagi tanja disilaw zare ang asizima managi karni na haraw badalore Asukyan ba miyam sa Chakouba ni hadin thola ibase aray ba dinate sinbilang biriba Ningol Chakouba Committee ting Delhi musung volunteer mayambu Thagat chahi kudingi ekhobasu Ningol Chakouba asida saruk yahan bibagin makta mukasuhan na thagat chari yam daba chahi kudingi Ningol sigida makta ekhogi site ki adum angam bapiba ngambo isage bisa na vida yam jasen grabadi tumna ba thabal jom basaya de thabal jom thakre mayamgi damakta lottery amase tawire sindi lagbiba kangusingna dedication se amtang yengbiyo pa bamon se makutte abokta mayamgi damakta dedication tawzakhibani punsigi kaubang amarodaba memory ama habta oire matang chahisu sidagi hena chawna sinba ngamba oizage